Heikru Charaga Eshing Thumliba Karigeno. Aikoigi malem asidasu asigumlaba pat ama leiri hairiba pat asida kumluba jibasing nung onba asigumlaba interesting oiraba factsing pudrun luxury channel asibu hujik phoba subscribe to bidriba chilinaw singna subscribe amtang to biramu. Fact number 1 da video asibudi ayambana social media da natraga TV da sungsoi soidana yengbiram lagani. Super tekna saba Noida gi Twin Tower serious violation of building code हाइबदी बिल्डिंग अमा साबा मतमदा ngakadaba niyom sing ngaktabadagi Supreme Court na Twin Tower asibu thugaibagi order pikibani building asida story nimfu lei aduga masigi awangba asina meter chamga ahumni masina Kutub Minar dagi su hena wangba heli masi sabada crore chonga amuk changki aduga masi demolish tawba matamda crore kun amuk changki building asigi tongan ba mafam singda hole lising mapan ga chatruk nimfu drill तौरबा मतुंगदा explosive kg lising ohumga chatre sijinatuna thugai khibani building asi kaiba matamda supnatangi second mapan khaktang changki masi demolish tawbagi thabak asina edifice engineering company na tawkhibani building asigi atek akai sing asi hondokpa matamda tha ohumgi matam changani hairi. Fact number 2 da aikoigi malem p3b asida angak pa mafam singi awatpa amata leite Africa gi northern Tanzania da Lake Natron kauba pat amalai masigi pat ki ising asida sokluba thengluba jiba khudingmak nung onba mayamna su khanbiramgani madudi masi matau karam noi thokadori bano pat asida leiriba ising nasi lakphamdi leiba aduga chenthok khinaba lambi di amata leitaba manin olaga paikhat kiba natana mapanda chenthok kibagi lambi amata leite aduna pat asigi ising asida mineral amasung chol sing yamna nangba changda lei pat asigi ising asigi temperature asi karigumba kanda 60 degree fawba yawi pat asigi ising asigi alkaline chenbagi chang asi pH 9 dagina pH 10.5 fawba oi haibadi ammonia ga chap manahalli Karigumba kanda pat asida chaktaba lakpo checksing pat asigi ising asida thengba matamda ising asigi pH value yamna wangmana maram oiragasi aduga siraba jiba sing ising asida yoriba mineral ka chemical reaction thoktuna nunggumna olakpagi maongda uhalli pat asigi ising asida bacteria khar natana atei atopa jiba amata leiba ngamde. Fact number 3 da Barsabia Borun Kobi Masagi Chahi Taranithoi surbi Florida dagi nupi macha asi mama gi puknung da leiringai matamda thaba ki saru polang amasung pukki muscle sing phajana develop taruktabana maram oiraga nupi macha asi ki heart asi supnatangi unsa na kupsillaga thaba ki mapanda tholaklaga lei mahakna mahaki heart asi protect tawna thamnabagi damakta chest covering guard sizinai. Fact number 4 da masigi image asibudi mayamna su ubiba sungsoi soidana yaubiram lagani gombherga aduga masida leirbo check asigi mamingna Egyptian plover bird kawi makhoi anigi mari relation asi gombher hairiba jiba sigi mari asi yet oida lengthok lengshin amadi chumna tingthokpa yade fix oina adum lei aduna masana masagi ya karakta pakpa sadong sing sengtokpa ngamjade gombhirna sanga yamna charuraba matungda leikangda kakhallaktuna mahaki machin hangtoktuna thammi maduda masigi uchek Egyptian plover bird hariba sina gombhirgi makhayat manungda changduna mahaki mayada pakpa sanga gi aremba saruk chathoktuna gombhirgi maya sengtokpada mating pangi maram asina gombhirna su masigi uchek asi kaidawnungda chathokte. Fact number 5 da Heikru budi mayamna su marak ta dum chabiramgani Heikru chaba matamda ekhoi mayamna khwaidagi ngakningai oibadi sinkraba Heikru asi hek chaba loibaga ising thakpa matamda thumba phawba sini masi karina thokan manu haibada Heikru asida yauriba citric acid masamaknani mayam su khangbiramgani madudi Heikru da citric acid ki chang yamna wangna yawi maram asina aikhoina Heikru chaba matamda ihan hanba chikpa matamda yamna sinba phawali aduga aikhoina saiba matamda aikhoigi tinda yauriba salivary amylase haiba enzyme asina Heikru da yauba stars haibati glucose molecule mayamo punsilaga semba compound ni masigi stars asibu maltose to anthokhan bani maltose haibati sugar haibani maram asina ni aikhoina Heikru hek chaba loibaga ising thakpa matamda thakliba ising adu thumliba video asibu nungai biba targadi channel asibu su subscribe to biu
मथंगी वीडियो दा अनौ फैक्ट अमु पुदुनु लाक्सगे ngasi ki damak tadi mayam pumnamak tagi kainanaba yathang nijeri।